April Thagi Taramapandagi, Hoduna, Tankatare Tokna Patokadoriba, Lok Sabha Meekhal asida, Manipur outer parliamentary constituency oina BJP ki mirep thadoklaroi, BJP ga chatminariba NPF ki mirepta support tawragani haina lauthokraba matung, inner gi oina kanana BJP ki mirep oigidoribano haibasi asoba wahang ama oiragli. Yamna thazaba yaba source amagi batung inadi, inner Manipur parliamentary constituency asi Hauzik Manipur ki Chief Minister oiriba Nongthomba Biren na oiraba yari hairi. Lamdam asigi hauzik oiriba film asida BJP ki candidate ama oina mai pakpa yabagi khwaidagi thazaba mioi asi Chief Minister khaktana oiri. Ngarang Delhi ki BJP headquarter da mifam ama pangthoklaba matung Manipur ki Chief Minister bo candidate oina ba wari pasi laukibani hairi. Amaromda karigumba Chief Minister asina meekhal thengnakrabadi Manipur ki Chief Minister asi kanana oihogani haiba siso sauba wahang ama oiri. Masigi matangda central leaders sing kupna khanaraba matung warep loroklaba yari. Amarom inner Manipur parliamentary Bikhalda Kanana Mirep Oigani Hibasing as Athingba Natraga, Haying Pawaki Manunda Soidana, Lautoklabayana lady Haina source as in a Makatari.